ꯃꯌꯥꯝ ꯂꯝꯖꯦꯟꯁꯦ ꯆꯦꯟꯗꯕ ꯀꯨꯏꯔꯦ ꯂꯥꯏꯐꯄꯨꯗꯤ ꯃꯔꯛ ꯃꯔꯛꯇ ꯊꯥꯖꯔꯒꯁꯨ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯕꯒꯤ ꯑꯩꯁꯦ ꯈꯤꯇꯪ ꯂꯝꯖꯦꯟ ꯆꯦꯟꯕꯁꯤꯗꯤ ꯅꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯦꯛꯖꯥꯝꯗꯨꯕꯨꯗꯤ ꯊꯥꯔꯨꯔꯦ ꯃꯣꯏ ꯊꯧꯖꯥꯜꯗꯒꯤ ꯃꯥꯒꯤ ꯑꯗꯨꯒ ꯁꯤꯗꯩꯗꯤ ꯑꯩ ꯑꯃꯨꯛ ꯂꯝꯖꯦꯟ ꯆꯦꯟꯕꯒꯤ ꯑꯩ ꯑꯗꯨꯝ ꯊꯥꯖꯔꯛꯑꯒꯦ ꯂꯥꯏꯐꯁꯦ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯦ ꯃꯌꯥꯝꯁꯨ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯦꯗꯔ ꯀꯟꯗꯤꯁꯟꯁꯦ ꯍꯥꯏꯐꯦꯠ ꯎꯠꯆꯔꯒꯦꯀꯣ ꯅꯣꯡꯁꯦ ꯈꯔ ꯃꯪꯉꯦ ꯃꯌꯥꯝ ꯂꯧꯒꯤ ꯑꯗꯨꯝ ꯈꯣꯏꯅꯕ ꯍꯧꯅꯔꯦ ꯑꯗꯨ ꯈꯣꯏꯔ ꯊꯝꯃꯦ ꯈꯣꯏꯗꯣꯛꯅ ꯊꯝꯅꯔꯦ Good morning, guys. Good morning, my lovely friends and my lovely subscribers. Good morning. Love you all. Good morning and welcome. Weather condition. Good morning. Hi. ꯉꯁꯤꯁꯦ running ꯇꯧꯖꯔꯛꯏ ꯇꯧꯔꯦ ꯑꯗꯨꯒ ꯁꯥꯖꯦꯜ ꯍꯥꯞꯀꯦ ꯁꯥꯖꯦꯜ ꯈꯔ ꯑꯗꯨꯝ walking, not only running. We have to do exercise regularly. Good morning, guys. Banyan trees on my lips guys loina yellow water yening chunge mana gaise ko anauba chunge fazajane anauba pura sangburis natabi light green ado
Exercise tꯧꯁꯤ ꯃꯌꯥꯝ exercise ꯇꯧꯁꯤ. Morning everyone. Good morning. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9. After a long time, one, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. Kujeng maybe thang tagi. Koi training thang tagi training ama je numit mangani gi ma adai yaw kan khujeng lai se hai kon khujeng lai. One, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 9, 10. Mahakali, good morning, Sibaba. Good morning, good morning, good morning, everyone. One, 2, 3, 4, 5, 6, 7, 8. Okay.
morning, everyone. One, two, three, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 3, 4, 5, 6, 7, 8, 9, 10. 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 18, 19, 20, 21, 22, 23, 24, 25, 26, 27, 8, 10. That's together, guys. One, 2, 3, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 18, 19, 2, 3, 4, 5, 6, 7, 30. Ah. One, 2, 3, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 18, 1, 2, 3, 4, 5, 6, 7, 8, 9, 30. Last exercise.
For today. Say 1, 2, 3, 4, 5, 6, 7, 8, 9, 10, 11, 12, 14, 15, 16, 18, 19, 20, 21, 22, 23, 24, 25, 26, 27, 28. Celia, good morning. Another query. Thubina, shock takes I still later. Query. Mayamga Unadaba, Papanadaba. This is your Celia. Near Chappie. Oh, Celia is the day. Singing a full funny. Mayam come the Willy. I said it's from the lady. To be same or Malako and the same way biggie. Photo and Tagana for the Tobigisu. To be to send anything. Celia, so good morning to be here. Celui. Mayang aside, Longkrang Mangame. Obviously, Sadore. May thumbnail the thumb middle. Lay Hauga Kabulegado. I give him the Panzaba at the never. Huzaba, Satsaba, I die. Manam the Haikanadre. Lay Hau Kabule, Manam's. Anushi. No Pado question. Question on the Koila or Copiardi. Hibiro. Lay Hau Sapa. Tanza or Gadi. Lay Hau. Lie the Catpagico. I'm to show. I'm the work. Full thumbs again. Lie the Catpagi Hata. Same or they are there. I am going to order a like Pishadi Karasoni. Man. Pisau, Toronto or them. Tabaka happy target to you. Celia, Tabaka one almost Nankari Oidori. Hayo. Chat lagi amu hai Toby. Toby de. Life's a queen, yo, de made. Heck, the Salage, isn't. I was a kino, I couldn't be Sakai and Pierre to any near quay. Celia's a comb hole, isn't it? Celia that quay. And the Pisacra, Yamna,
ꯅꯝꯃꯁꯦꯅ ꯑꯩ ꯃꯉꯣꯟꯗꯁꯨ ꯋꯥ ꯅꯣꯝꯕ ꯍꯧꯔꯤꯁꯤꯅꯦ. ꯅꯪ ꯄꯩꯁꯥ ꯂꯥꯛꯇ꯭ꯔꯣꯕꯅꯤꯅꯦ. ꯃꯁꯤ ꯊꯣꯏꯕꯤꯁꯤ ꯃꯁꯤ ꯌꯥꯝ ꯄꯪꯗꯧꯔꯤꯗ. ꯑꯩꯗꯤ ꯇꯧꯔꯤꯁꯦ ꯍꯣꯁ ꯑꯩꯗꯤ ꯇꯧꯖꯔꯤ ꯍꯣꯁ ꯋꯥꯅꯣꯝ ꯑꯣ 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 ꯁꯤꯂꯤꯌꯥꯒꯤ ꯍꯥꯏꯔꯛꯈ꯭ꯔꯦ ꯋꯥꯅꯣꯝꯃꯔꯣꯏꯌꯦ. ꯁꯤꯂꯤꯌꯥ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯈ꯭ꯔꯦ. ꯑꯩ ꯈꯣꯝꯃꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯊꯣꯏꯕꯤꯅ ꯁꯦꯝ ꯑꯣꯏꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯕꯛ ꯇꯧꯍꯧꯗ ꯌꯥꯄꯣꯟꯇꯦ. ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ. ꯗꯣꯛꯇꯔ ꯏꯟꯖꯤꯌꯥ ꯄꯥꯝꯖꯗꯦ. ꯃꯆꯥꯅꯤꯗ ꯍꯣꯁ ꯆꯥꯎꯗꯦ. ꯊꯕꯛ ꯍꯥꯏꯕꯁꯤ ꯆꯥꯎꯕ ꯄꯤꯛꯄ ꯍꯥꯏꯁꯦ ꯂꯩ ꯑꯗꯣ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯄꯩꯁꯥ ꯄꯥꯏꯔꯤꯕ ꯏꯂꯣꯟ ꯃꯥꯛꯁꯁꯦ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯇꯧꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ. ꯃꯆꯥ ꯁꯨꯝ ꯍꯧꯔꯛꯄꯗꯒꯤ ꯑꯆꯧꯕ ꯑꯣꯏꯔꯛꯏꯅꯦꯕ. ꯑꯗꯨꯅ ꯊꯕꯛ ꯍꯥꯏꯕꯁꯤꯗ ꯃꯆꯥ ꯍꯥꯏꯕ ꯂꯩꯇꯦ. ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯤ ꯀꯦꯄꯥꯁꯤꯇꯤ ꯃꯈꯥ ꯄꯣꯜꯂꯤ. ꯑꯩꯅ ꯁꯄꯣꯁ ꯑꯩꯅ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯔꯣ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯦꯅ ꯈꯜꯂꯁꯦ. ꯑꯩ ꯕꯤꯖꯤꯅꯦꯁꯇ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯗ ꯌꯥꯗꯦ ꯍꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ. ꯑꯗꯨꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯍꯣꯠꯅꯖꯃꯟ ꯃꯥꯒꯤ ꯊꯧꯅꯥ ꯑꯗꯨꯗ ꯂꯩꯔꯦ. ꯑꯗꯨꯗ ꯑꯩ ꯊꯕꯛ ꯃꯆꯥ ꯇꯧꯔꯦ ꯍꯥꯏꯗꯅ ꯀꯩꯁꯨ ꯑꯗꯩꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯅꯕ ꯂꯣꯏꯅ ꯍꯣꯠꯅꯅꯕ ꯉꯥꯛꯇꯅꯤ. ꯍꯦꯟꯅ ꯆꯥꯎꯈꯠꯂꯒ ꯁꯤꯂꯤꯌꯥꯒꯤ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦꯀꯣ. ꯁꯤꯂꯤꯌꯥꯅ ꯂꯨꯆꯤꯡꯕ ꯑꯣꯏꯔꯒ ꯁꯤꯂꯤꯌꯥꯒꯤ ꯃꯈꯥꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯝꯃꯒ ꯊꯕꯛ ꯄꯤꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ. ꯑꯆꯧꯕ ꯑꯃ ꯑꯗꯨꯝ ꯑꯣꯏꯒꯦ ꯌꯥꯏ ꯍꯥꯏꯇꯥꯔꯦ. ꯁꯤꯔꯤ ꯅꯝꯕꯔ ꯁꯤꯜꯂꯨꯏ ꯋꯥ ꯂꯥꯛꯇꯕ ꯌꯥꯔꯣꯏ. ꯀꯀꯥ ꯑꯩ ꯃꯔꯨ ꯅꯪ ꯒꯥꯔꯤ ꯊꯧꯔꯤꯗꯣ. ꯊꯣꯏꯕꯤ ꯂꯥꯛꯀꯦ ꯍꯥꯏ. ꯑꯗꯣ ꯁꯤꯂꯤꯌꯥꯗ ꯅꯪ ꯑꯇꯣꯞꯄ ꯊꯕꯛꯀꯤ ꯋꯥ ꯅꯣꯝꯅꯤꯡꯕ ꯂꯩꯔꯁꯨ ꯍꯥꯏꯔꯛꯑꯣ. ꯊꯣꯏꯕꯤꯗ ꯋꯥ ꯅꯣꯝꯍꯜꯂꯁꯦ. ꯅꯪ ꯁꯣꯗ ꯑꯁꯤꯒꯤ ꯊꯕꯛꯀꯤꯗꯣ ꯂꯣꯏꯈ꯭ꯔꯕꯣ? ꯍꯣꯏ ꯍꯥꯜꯂꯝꯃꯣ. ꯁꯤꯂꯤꯌꯥꯅ ꯍꯥꯏꯔꯤ ꯍꯣꯁ ꯌꯥꯝ ꯊꯥꯒꯠꯀꯅꯨ ꯆꯠꯅꯤꯡꯉꯦ ꯑꯗꯨꯗꯤ ꯊꯥꯒꯠꯂꯔꯣꯏ. ꯁꯨꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯨꯝ ꯁꯤꯂꯤꯌꯥꯅ ꯍꯣꯠꯅꯒꯦ ꯍꯥꯏꯔꯒꯗꯤ ꯍꯣꯠꯅꯕ ꯃꯇꯝꯗ ꯉꯝꯁꯨ ꯉꯝꯅꯤꯀꯣ. ꯍꯣꯠꯅꯈꯤꯕ ꯃꯇꯝꯗ ꯍꯦꯟꯅ ꯑꯆꯧꯕ ꯊꯕꯛ ꯇꯧꯈꯤꯕꯁꯨ ꯇꯝꯕ ꯉꯝꯗꯦ ꯃꯤꯑꯣꯏꯕꯁꯦ ꯍꯥꯏꯕꯅꯤꯗ. ꯑꯗꯣ ꯑꯐꯕ ꯑꯣꯏꯕꯤꯌꯨ. ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ. ꯑꯗꯣ ꯃꯄꯨ ꯅꯪꯕꯨ ꯀꯩ ꯈꯜꯂꯤꯒꯦ?
ꯔꯦꯗꯤꯔꯣ ꯁꯦꯀꯨꯔꯤꯇꯤꯅ ꯀꯩꯗ ꯆꯪꯍꯜꯂꯛꯇꯕ ꯈꯣꯠꯇꯕ ꯒꯥꯗꯤ ꯇꯧꯅꯨꯍꯦ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯤ ꯇꯦꯂꯦꯟꯁ ꯁꯤꯒꯤ ꯅꯨꯄꯥꯗꯣ ꯆꯪꯉꯛꯀꯅꯤ ꯅꯣꯏ ꯈꯔ ꯊꯥꯖꯤꯜꯂꯛꯑꯣꯅ ꯍꯥꯏ ꯑꯗꯩ ꯁꯦꯀꯨꯔꯤꯇꯤꯗ ꯍꯥꯏꯒꯦ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯃꯅꯤꯄꯨꯔꯤ ꯇꯦꯂꯦꯟꯁ ꯍꯥꯏꯀꯥꯟꯗ ꯑꯣ ꯑꯗꯨꯗꯤ ꯆꯪꯕꯤꯔꯣ ꯆꯪꯕꯤꯔꯣꯒ ꯍꯥꯏꯅꯕ ꯃꯔꯝ ꯃꯣꯛꯑꯦ ꯃꯔꯝ ꯃꯣꯛꯑꯦ ꯌꯥꯝ ꯁꯤ ꯍꯣꯠꯁꯦ ꯃꯔꯝ ꯃꯣꯛꯄꯁꯤ ꯐꯩ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅꯅꯕ ꯍꯥꯏꯇꯥꯔꯦ ꯍꯤꯡꯉꯤꯉꯩ ꯃꯇꯝ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯍꯤꯡꯉꯤꯉꯩ ꯃꯇꯝ ꯈꯔꯁꯤꯗ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯣ ꯌꯥꯝ ꯄꯥꯝꯖꯩ ꯑꯦ ꯄ꯭ꯔꯣ ꯀꯨꯃꯟꯁꯨ ꯂꯥꯛꯄꯤꯔꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯖꯣꯏ ꯖꯣꯏ ꯈꯨꯃꯟꯅ ꯋꯥꯔꯤꯁꯦ ꯁꯦꯂꯤꯌꯥ ꯈꯨꯃꯟ ꯄ꯭ꯔꯣ ꯈꯨꯃꯟ ꯍꯟꯗꯛꯀꯤ ꯊꯣꯏꯕꯤꯒꯤ ꯃꯥꯏ ꯁꯣꯔꯠ ꯑꯃ ꯃꯥꯏ ꯆꯦꯅꯦꯜꯗ ꯊꯥꯒꯠꯂꯛꯄꯗꯣ ꯃꯥ ꯁꯦꯝ ꯑꯣꯏꯈ꯭ꯔꯦꯌꯦ ꯊꯣꯏꯕꯤꯁꯦ ꯃꯥ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯋꯥꯅꯣꯝ ꯊꯧꯅꯣꯝꯒꯤꯗꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯊꯣꯏꯕꯤꯗ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯁꯤꯁꯦ ꯑꯝꯇ ꯍꯥꯞꯄꯤꯌꯨ ꯁꯤꯁꯦ ꯑꯝꯇ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯆꯪꯁꯤꯜꯂꯗꯕꯅꯤ ꯍꯦꯛꯇ ꯅꯣꯛ ꯅꯣꯛꯑꯦ ꯃꯣꯏꯁꯦ ꯈꯨꯃꯟꯁꯤꯅꯤ ꯍꯧꯖꯤꯛ ꯀꯟꯅ ꯅꯣꯛꯈꯥꯏꯔꯛꯏꯁꯦ ꯕ꯭ꯔꯣ ꯑꯩꯁꯦ ꯃꯇꯥꯡ ꯆꯥꯗꯦ ꯀꯩꯒꯤꯅꯣ ꯀꯩꯗꯧꯔꯦ ꯀꯔꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤꯅꯣ ꯇꯣꯟ ꯊꯣꯏꯕꯤꯅ ꯇꯣꯟꯁꯤ ꯅꯨꯄꯥꯁꯦ ꯑꯝꯇ ꯐꯥꯃꯤꯟꯅ ꯐꯥꯖꯩ ꯀꯅꯥꯅꯣ ꯊꯣꯏꯕꯤ ꯀꯅꯥꯅꯣ ꯐꯥꯁꯦ ꯑꯩꯈꯣꯏ ꯌꯥꯎꯒꯦ ꯌꯦꯔꯥ ꯀꯔꯤ ꯄꯣꯔꯛꯎꯒꯦ ꯊꯧꯔꯤ ꯄꯣꯔꯛꯎꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯦꯂꯨꯇꯦꯞ ꯄꯣꯔꯛꯎꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯄꯣꯔꯛꯎꯒꯦ ꯁꯥꯏꯀꯜ ꯚꯦꯟ ꯄꯣꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯐꯥꯁꯤ ꯀꯅꯥꯅꯣ ꯐꯥꯅꯤꯡꯕ ꯀꯅꯥ ꯌꯥꯎꯏ ꯍꯥꯏꯌꯨ ꯐꯥꯔꯗꯕꯅꯤ ꯍꯦꯛꯇ ꯑꯄꯥꯝꯕ ꯍꯥꯏꯁꯤꯗꯤ ꯍꯦꯛꯇ ꯐꯥꯔꯗꯕꯅꯤ ꯐꯨꯅꯍꯧꯔꯤꯅꯤ ꯁꯤ ꯍꯥꯏꯁꯤꯅꯦ ꯅꯪꯅꯦ ꯃꯄꯨ ꯐꯥꯗꯣꯏꯁꯦ ꯅꯁꯥ ꯈꯪꯅ ꯚꯦꯟꯗ ꯀꯥꯈꯠꯂꯣ ꯀꯩꯅꯣꯒꯤ ꯊꯣꯏꯕꯤꯅ ꯁꯤ ꯍꯥꯟꯅ ꯅꯤꯡꯁꯤꯡꯉꯦ ꯀꯩꯅꯣꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯇꯧꯕꯗ ꯅꯨꯄꯤꯗꯨꯅ ꯏꯁꯥꯅ ꯌꯥꯔꯦ ꯀꯩꯅꯣ ꯐꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯣꯏꯒꯤꯁꯦ ꯀꯥꯈꯠꯂꯒꯦꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯥꯛꯇꯣꯔꯦ ꯃꯄꯨꯅꯦꯕ ꯁꯤꯗ ꯆꯠꯂꯤꯁꯦ ꯃꯄꯨ ꯌꯧꯔꯀꯥꯟꯗ ꯃꯥꯁꯦ
ꯈꯤꯇꯪꯒ ꯍꯦꯟꯖꯟꯅ ꯈꯣꯡꯖꯟꯅꯤꯡꯕꯗꯨꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯃꯥ ꯑꯁꯤ ꯃꯄꯨꯁꯦ ꯂꯥꯛꯑꯝꯗꯕꯣꯏꯗꯤ ꯃꯥ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯆꯪꯁꯤꯜꯂꯛꯏꯗꯣ ꯆꯪꯁꯤꯜꯂꯛꯑꯣꯏꯕ ꯃꯄꯨ ꯌꯥꯎꯕꯒꯤ ꯀꯤꯗꯕꯗꯨꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯁꯤꯗꯤ ꯑꯩꯗꯤ ꯌꯥꯎꯖꯔꯣꯏ ꯀꯤ ꯑꯩꯗꯤ ꯐꯥꯕꯤꯔꯅꯨꯀꯣ ꯊꯣꯏꯕꯤ ꯑꯩ ꯌꯥꯎꯔꯣꯏ ꯍꯥꯏ ꯑꯗꯨꯒ ꯃꯤ ꯑꯣꯅꯔꯝꯕꯗꯣ ꯑꯗꯨ ꯀꯅꯥꯝ ꯌꯥꯎꯅ ꯏꯊꯟ ꯐꯥꯖꯒꯦ ꯍꯥꯏ ꯐꯦꯔꯤ ꯃꯨꯁꯇꯥꯐꯥ ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯄꯨ ꯅꯪ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯑꯣꯏꯅ ꯐꯥꯔꯒꯦꯀꯣ ꯊꯣꯏꯕꯤ ꯅꯪ ꯐꯥ ꯆꯠꯄ꯭ꯔꯕꯨ ꯃꯤꯅ ꯑꯣꯏꯅ ꯅꯪ ꯐꯥꯈꯤꯅꯤꯀꯣ ꯆꯠꯂꯒꯦ ꯆꯠꯂꯒꯦ ꯐꯥꯅ ꯃꯤ ꯍꯥꯡꯕ ꯊꯤꯔꯨꯒꯦ ꯃꯤ ꯑꯣꯏꯅ ꯐꯥꯈꯤꯅꯤꯀꯣ ꯐꯥꯗ꯭ꯔꯁꯨ ꯃꯌꯨꯝ ꯆꯠꯁꯤꯜꯂꯨ ꯆꯣ ꯍꯥꯏ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯊꯣꯏꯕꯤ ꯌꯦꯡꯉꯣ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯌꯦꯡꯉꯣ ꯁꯤꯂꯤꯌꯥꯅ ꯃꯌꯨꯝ ꯆꯠꯁꯜꯂꯨ ꯆꯣ ꯍꯥꯏ ꯈꯜꯂꯣ 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 ꯊꯣꯏꯕꯤ ꯉꯥꯡ ꯅꯣꯛꯀꯤꯁꯤꯅꯦ ꯈꯨꯃꯟ ꯀꯩꯅꯣ ꯅꯣꯡꯁꯤ ꯇꯥꯗꯣꯏꯔꯥ ꯈꯪꯗꯦ ꯇꯥꯗꯧꯁꯨ ꯃꯥꯟꯗꯦ ꯑꯗꯣ ꯂꯩꯆꯤꯟꯁꯦ ꯄꯨꯡꯍꯥꯡ ꯍꯥꯡꯕ꯭ꯔꯁꯨ ꯅꯠꯇꯦ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯀꯩꯁꯨ ꯅꯠꯇꯦ ꯊꯥꯖꯤꯜꯂꯨꯔ ꯍꯥꯏ ꯁꯤꯂꯤꯌꯥꯅ ꯄ꯭ꯔꯣ ꯈꯨꯃꯟ ꯍꯧꯖꯖꯅꯨꯀꯣ ꯈꯔ ꯁꯤꯂꯤꯌꯥꯁꯦ ꯃꯤ ꯈꯔ ꯐꯨꯒꯟꯕ ꯃꯤ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯔꯤꯌꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯂꯤꯌꯥ ꯐꯨꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯈ꯭ꯔꯦ ꯑꯃꯨꯛꯇꯪ ꯈꯤꯇ ꯐꯨꯖꯒꯦꯅ ꯀꯧꯁꯦ ꯍꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏꯗꯤ ꯃꯤ ꯐꯥꯖꯔꯣꯏ ꯇꯥꯟꯅꯍꯟꯒꯦ ꯃꯤꯅ ꯍꯥꯏ ꯍꯣꯏꯅꯦ ꯑꯩꯕꯨ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯡꯄꯣꯛ ꯂꯩꯕ ꯃꯤꯅ ꯍꯥꯏ ꯆꯥꯛ ꯏꯁꯤꯡ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯆꯥꯛ ꯆꯥꯅꯕꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ
ꯀꯔꯤ ꯀꯔꯤ ꯇꯧꯕꯤꯔꯝꯃꯤꯅꯣ? ꯅꯣꯏ ꯁꯥꯏꯠꯇꯨꯒꯤ ꯌꯥꯎꯍꯟ ꯃꯥꯗꯤ ꯑꯩꯗꯤ ꯅꯨꯃꯤꯠꯇ꯭ꯔꯤ ꯆꯥꯗ꯭ꯔꯤ ꯆꯥꯗꯧꯔꯦ ꯑꯣ ꯊꯕꯤꯒꯤꯕꯨꯗꯤ ꯆꯥꯛ ꯉꯟꯖꯕꯅꯤ ꯃꯣꯏꯗꯤ ꯐꯩ ꯆꯥꯛꯁꯦ ꯑꯌꯨꯛꯁꯨ ꯉꯟꯅ ꯆꯥꯕ ꯐꯩ ꯅꯨꯃꯤꯗꯥꯡꯁꯨ ꯉꯟꯅ ꯆꯥꯕ ꯐꯩ ꯍꯣꯁ ꯀꯥꯏꯗꯩ ꯆꯥꯛꯅꯣ ꯍꯧꯒꯠꯇ꯭ꯔꯤ ꯑꯩꯗꯤ ꯍꯩꯃꯥ ꯁꯤꯂꯤꯌꯥ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯊꯦꯡꯅ ꯍꯧꯒꯠꯄ ꯌꯥꯗꯦꯀꯣ ꯅꯥꯕ ꯌꯥꯗꯦ ꯍꯛꯆꯥꯡ ꯐꯅ ꯂꯩꯒꯗꯕꯅꯤ ꯊꯦꯡꯅ ꯍꯧꯒꯠꯄ ꯌꯥꯗꯦ ꯍꯣꯏ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯑꯃꯒꯕꯨꯗꯤ ꯃꯥꯟꯅꯗꯦꯀꯣ ꯅꯨꯃꯤꯗꯥꯡꯗ ꯃꯥꯒꯤ ꯊꯕꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯗꯥꯡ ꯊꯕꯛ ꯁꯨꯖꯕ ꯃꯤꯁꯨ ꯂꯩ ꯑꯗꯨꯝꯕ ꯑꯣꯏꯔꯝꯃꯒꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯅꯠꯇꯕ ꯑꯣꯏꯔꯒꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯊꯕꯛ ꯁꯨꯕ ꯑꯣꯏꯔꯒꯗꯤ ꯅꯨꯃꯤꯗꯥꯡ ꯉꯟꯅ ꯇꯨꯝꯕꯤꯌꯨ ꯑꯗꯨꯒ ꯉꯟꯅ ꯍꯧꯒꯠꯄꯤꯌꯨ ꯁꯤꯜꯂꯤꯌꯥ ꯍꯛꯆꯥꯡ ꯐꯅ ꯂꯩꯁꯦ ꯅꯥꯕ ꯌꯥꯗꯦ ꯌꯥꯍꯧ ꯊꯦꯡ ꯕ꯭ꯔꯣ ꯈꯨꯃꯟ ꯍꯥꯏꯔꯦ ꯇꯣ ꯅꯣꯏ ꯅꯨꯄꯤ ꯀꯧꯔ ꯈꯥꯝꯃꯜꯂꯣ ꯑꯩꯅ ꯈꯥꯝꯃꯤ ꯑꯩꯉꯣꯟꯗ ꯅꯪꯁꯤ ꯆꯔꯨꯀ ꯍꯥꯏꯔꯛꯑꯗꯤ ꯄꯥꯝꯖꯗꯦ ꯑꯩꯉꯣꯟꯗ ꯅꯪꯁꯦ ꯂꯧꯖꯔꯨꯀ ꯍꯥꯏꯗꯤ ꯕ꯭ꯔꯣ ꯈꯨꯃꯟ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯇꯨꯟꯁꯤꯠ ꯐꯥꯔꯣꯁꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯀꯩꯒꯨꯝꯕ ꯅꯨꯃꯤꯗꯥꯡꯗ ꯁꯨꯝ ꯅꯨꯃꯤꯗꯥꯡꯗ ꯊꯕꯛ ꯁꯨꯕ ꯃꯤ ꯑꯣꯏꯕꯤꯗ꯭ꯔꯒꯗꯤ ꯉꯟꯅ ꯍꯧꯒꯠꯄꯤꯌꯣꯕ ꯃꯔꯝꯗꯤ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯣꯗꯔꯒ ꯅꯝꯁꯤꯟꯕꯗꯧꯅ ꯑꯗꯨꯝ ꯇꯧꯔ ꯂꯩꯕꯗꯣ ꯃꯗꯨ ꯍꯛꯆꯥꯡ ꯅꯥꯔꯛ ꯌꯦꯛꯂꯛ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯆꯣꯛꯊꯕ ꯌꯥꯝ ꯍꯦꯟꯅ ꯋꯥꯕꯅꯦꯕ ꯑꯗꯨꯅ ꯅꯍꯥꯟ ꯍꯛꯆꯥꯡꯗ ꯅꯥꯔꯛꯅꯕꯒꯤ ꯃꯆꯥꯛꯁꯨ ꯑꯣꯏꯍꯟꯕꯅꯤ ꯃꯁꯤ ꯑꯩꯅ ꯇꯥꯛꯆꯕꯒꯤ ꯋꯥꯐꯝ ꯅꯠꯆꯗꯦꯀꯣ ꯁꯨꯝ ꯑꯈꯪ ꯑꯍꯩꯁꯤꯡ ꯍꯥꯏꯕꯤꯕꯗꯨꯅꯤ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯉꯟꯅ ꯑꯗꯨꯝ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯊꯕꯛ ꯆꯠꯄꯤꯔꯒꯁꯨ ꯅꯨꯃꯤꯗꯥꯡꯁꯤ ꯉꯟꯅ ꯇꯨꯝꯕꯤꯌꯨ ꯑꯗꯨꯒ ꯉꯟꯅ ꯍꯧꯒꯠꯄꯤꯌꯨ ꯑꯩꯈꯣꯏꯗꯤ ꯑꯍꯤꯡ ꯍꯧꯒꯠꯄꯅ ꯄꯨꯡ 5 ꯅꯨꯡꯊꯤꯜꯗ ꯑꯃꯨꯛ ꯁꯦꯝꯃꯤꯅꯤ ꯇꯨꯝꯁꯤꯠ ꯐꯥꯅꯕ ꯑꯣ ꯑꯩ ꯉꯔꯥꯡ ꯍꯥꯏꯒꯦ ꯇꯧꯔꯒ ꯀꯥꯎꯈ꯭ꯔꯕ ꯑꯦꯛꯖꯥꯝ ꯊꯕꯛꯀꯤ ꯑꯦꯛꯖꯥꯝ ꯑꯃ ꯊꯥ ꯆꯠꯄ ꯄꯨꯡ 4 ꯑꯗꯥꯏ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯑꯣꯅ ꯋꯥꯔꯝꯃꯅꯤ ꯑꯩ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯂꯨꯕ ꯑꯗꯨꯗꯩꯗ ꯑꯩ ꯀꯥꯎꯅ ꯍꯥꯏꯍꯧꯗ꯭ꯔꯕ ꯌꯥꯅ ꯈꯨꯃꯟ ꯁꯤꯜꯂꯦ ꯈꯨꯃꯟꯗ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯅꯤ ꯊꯣꯏꯕꯤ ꯍꯥꯏ ꯊꯕꯛ ꯁꯨꯕ ꯅꯠꯇꯦ ꯂꯥꯏꯞ ꯌꯥꯎꯕꯗ ꯑꯍꯤꯡ ꯇꯨꯝꯅꯤ ꯀꯥꯎꯕꯅꯤ ꯑꯦ ꯊꯣꯏꯕꯤ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯅꯪ ꯂꯥꯏꯞꯇꯨ ꯌꯥꯎꯅꯕ ꯍꯣꯠꯅꯕꯗ ꯇꯨꯝꯕꯩ ꯃꯇꯝꯗꯨ ꯊꯦꯡꯅ ꯇꯨꯝꯃꯦ ꯍꯥꯏꯔꯗꯤ ꯍꯌꯦꯡ ꯍꯛꯆꯥꯡ ꯁꯣꯛꯂꯛꯑꯀꯥꯟꯗ ꯅꯪ ꯀꯩꯀꯩꯅꯣ ꯇꯨꯝꯕ ꯆꯥꯕꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯪꯉꯀꯥꯟꯗ ꯑꯩ ꯂꯥꯏꯞ ꯌꯥꯎꯅꯕꯒꯤ ꯍꯣꯠꯅꯔꯤꯉꯩꯗ ꯇꯨꯝꯕ ꯊꯦꯡꯉꯦ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯗꯨꯗꯤ
ꯈꯨꯃꯟ ꯁꯦꯂꯤ ꯈꯪꯗꯦ ꯈꯪꯗꯦ ꯊꯣꯏꯕꯤꯅ ꯈꯪꯗꯦ ꯈꯪꯗꯦ ꯆꯠꯂꯨꯏ ꯑꯗꯨꯗꯤ ꯃꯣꯏ ꯁ꯭ꯋꯥꯏ ꯃꯣꯏ ꯁꯥꯏꯗꯣ ꯑꯩꯅ ꯕ꯭ꯂꯣꯛ ꯇꯧꯁꯟꯕꯅꯦ ꯑꯣ ꯁꯤꯌꯥꯅ ꯔꯣꯁ ꯅꯣꯏ ꯍꯅꯨꯕꯤ ꯅꯣꯏ ꯍꯅꯨꯕꯤ ꯂꯩꯕ꯭ꯔꯥ ꯍꯅꯨꯕꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯏꯕꯣꯛ ꯏꯕꯣꯛꯇꯣ ꯑꯣꯏꯗꯣꯏꯔꯣ ꯀꯔꯝꯕꯅꯣ ꯑꯗꯣ ꯑꯝꯇ ꯍꯥꯏꯕꯤꯁꯤꯜꯂꯦ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯁꯤꯂꯤꯌꯥꯅ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯁꯤ ꯋꯥꯟ ꯀꯨꯝꯅ ꯁꯦꯂꯤ ꯑꯩ ꯕꯨꯁꯇꯔꯗꯣ ꯀꯩ ꯅꯨꯃꯤꯠꯇ ꯁꯤꯡꯉꯛꯀꯦ ꯍꯥꯏꯔꯤꯕ ꯅꯣ ꯑꯁ ꯕꯨꯁꯇꯔ ꯄꯨꯅ ꯂꯩꯔꯝꯃꯦꯅ ꯇꯧꯔꯤꯁꯤꯗꯤ ꯆꯠꯂꯦ ꯑꯁꯦꯡꯕ ꯑꯩ ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦ ꯕꯥꯏ ꯕꯥꯏ ꯍꯣꯏ ꯍꯣꯏ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯃꯤꯒꯤ ꯁꯤꯡꯖꯨ ꯃꯤꯃꯤ ꯁꯤꯡꯖꯨ ꯉꯥꯏꯈꯣꯃꯤ ꯂꯥꯏꯞꯅ ꯃꯔꯨ ꯍꯥꯏꯔ ꯂꯣꯏꯔꯦ ꯌꯥꯗꯕ ꯅꯣꯏꯅ ꯈꯪꯉꯣꯏ ꯍꯥꯏꯗꯣꯏꯕ ꯆꯠꯂꯦ ꯕ꯭ꯔꯣ ꯁꯤꯡꯉꯛꯑꯣ ꯌꯥꯗ꯭ꯔꯦ ꯕꯨꯁꯇꯔ ꯄꯨꯔꯒ ꯂꯝꯄꯥꯛꯁꯤ ꯐꯖꯗ꯭ꯔ ꯌꯦꯡꯉꯨꯅꯦ ꯅꯥꯄꯤ ꯂꯣꯏ ꯍꯧꯔꯕꯅꯦ ꯍꯟꯗꯛꯇꯤ ꯅꯥꯄꯤꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯕꯅꯤ ꯊꯥꯒꯠꯆꯔꯤ ꯑꯦꯕ꯭ꯔꯤꯋꯥꯟ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯥꯏꯞ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯊꯃꯣꯏꯗꯒꯤ ꯂꯥꯛꯄꯤꯔꯝꯕ ꯈꯨꯗꯤꯡꯃꯛ ꯂꯥꯏꯞꯁꯤꯗ ꯌꯥꯎꯕꯤꯔꯝꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯃꯣꯏꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯐꯖꯔꯕꯅꯦ ꯅꯥꯄꯤꯁꯦ ꯅꯥꯄꯤ ꯉꯥꯛꯇ ꯍꯧꯔꯕꯅꯦ ꯑꯗꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯃꯣꯏꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝ ꯅꯥꯗ ꯌꯦꯛꯇꯅ ꯍꯛꯆꯥꯡ ꯐꯅꯕ ꯂꯩꯃꯤꯟꯅꯁꯤ ꯑꯩꯒꯤ ꯄꯥꯎꯖꯦꯜꯗꯤ ꯃꯌꯥꯝ ꯅꯣꯡꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯑꯣꯏꯔꯁꯨ ꯈꯪꯖꯟꯕ ꯂꯦꯞꯄꯤꯒꯅꯨ ꯅꯣꯡꯃꯒꯤ ꯂꯧꯁꯤꯡ ꯇꯥꯟꯕ ꯂꯦꯞꯁꯤꯟꯕꯤꯒꯅꯨ ꯍꯣꯁ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ ꯍꯥꯏ ꯑꯩ ꯇꯧꯖꯗ꯭ꯔꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯖꯗ꯭ꯔꯤ ꯑꯩ ꯊꯥꯒꯠꯆꯔꯤ ꯁꯤꯜꯂꯤꯌꯥ ꯆꯤꯜꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯕ꯭ꯔꯣ ꯈꯨꯃꯟ ꯑꯗꯨꯒ ꯊꯣꯏꯕꯤꯕꯨꯁꯨ ꯑꯗꯨꯒ ꯂꯥꯛꯄꯤꯔꯝꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯥꯛꯄꯤꯔꯝꯕ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯃꯌꯥꯝ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯃꯌꯥꯝ ꯑꯗꯨ ꯕ꯭ꯔꯣ ꯈꯨꯃꯟ ꯅꯤꯡꯁꯤꯡꯕꯤꯔꯦ ꯒ꯭ꯔꯨꯞꯀꯤꯁꯦ ꯑꯁ ꯑꯩ ꯉꯁꯥꯏ ꯉꯜꯂꯤꯉꯩꯗ ꯄꯜꯂꯝꯗꯧꯅꯤ ꯌꯥꯎꯔꯤꯉꯩꯗꯨꯗ ꯒ꯭ꯔꯨꯞ ꯑꯃ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯨꯝ ꯁꯦꯝꯖꯦꯅ ꯍꯥꯏꯅꯕꯅꯤ ꯑꯗꯣ ꯑꯩ ꯇꯁꯦꯡꯅꯅ ꯃꯌꯥꯝꯒ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯁꯦ ꯃꯗꯨ ꯁꯦꯝꯖꯕ ꯉꯝꯖꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯁꯤ ꯁꯤ ꯇꯧꯁꯤ ꯁꯤ ꯍꯥꯏꯗꯤ ꯁꯦꯝꯁꯤ ꯑꯗꯨꯒ ꯁꯦꯝꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯇꯧꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯒ꯭ꯔꯨꯞ ꯑꯗꯨꯝ ꯌꯥꯎꯖꯔꯔꯣꯏ ꯒ꯭ꯔꯨꯞ ꯌꯥꯎꯔꯣꯏ ꯍꯥꯏꯔꯒꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯃꯣꯠꯇꯣ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯗꯨ ꯁꯨꯝ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯨꯝ ꯁꯦꯝꯁꯤꯔꯥ ꯁꯨꯝ ꯀꯩꯀꯩ ꯂꯩꯕ ꯈꯣꯠꯄ ꯏ ꯄꯥꯎꯗꯁꯨ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯨꯝ ꯈꯨꯗꯣꯡꯆꯥꯥꯕ ꯑꯃ ꯏ ꯄꯥꯎ ꯂꯩꯔꯁꯨ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯑꯃ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯁꯨꯝ ꯄꯤꯅꯕꯒꯤ ꯑꯣꯏꯔꯁꯨ ꯑꯇꯣꯞꯄ ꯒ꯭ꯔꯨꯞꯄꯨꯗꯤ ꯃꯌꯥꯝ ꯂꯩꯕꯤꯔꯝꯒ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯕ ꯑꯃ ꯁꯦꯝꯖꯤꯔꯛꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯁꯦꯝꯖꯤꯑꯅ
ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨ ꯃꯣꯠꯇꯣ ꯐꯣꯡꯗꯣꯛꯄꯤꯔ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯍꯣꯏ ꯑꯅ ꯁꯦꯝꯖꯦ ꯍꯥꯏꯔꯒꯗꯤ ꯁꯦꯝꯖꯩ ꯑꯗ ꯁꯦꯝꯃꯣꯏꯁꯤ ꯃꯌꯥꯝ ꯌꯥꯅꯤ ꯁꯦꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯍꯥꯏꯔꯒꯗꯤ ꯁꯦꯝꯃꯣꯏꯁꯤ ꯃꯔꯝꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯖꯒꯦ ꯍꯥꯏꯕ ꯋꯥꯅꯤ ꯒ꯭ꯔꯨꯞꯁꯤꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗ ꯃꯌꯥꯝꯅ ꯑꯗꯨꯗꯤ ꯇꯧꯖꯅꯤꯡꯗꯦ ꯑꯁꯦꯡꯕ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯄꯣꯠ ꯑꯩ ꯑꯃꯐꯥꯎ ꯇꯧꯒꯦꯅ ꯈꯟꯗꯦ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯃꯌꯥꯝꯅ ꯄꯥꯝꯂꯒꯗꯤ ꯁꯦꯝꯃꯣꯏꯁꯦ ꯃꯌꯥꯝꯅ ꯁꯦꯝꯖꯩ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯍꯥꯎ ꯎꯝ ꯊꯕꯛ ꯆꯠꯇ꯭ꯔꯕꯣ ꯏꯅꯥꯎꯕꯣ ꯏꯪꯕꯅꯦ ꯑꯁ ꯅꯨꯃꯤꯗꯥꯡꯒꯗꯒꯇꯤꯕꯨ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤꯍꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯦ ꯎꯈꯥ ꯑꯣꯏꯕꯅꯤꯅꯅꯦ ꯍꯤꯗꯦꯟ ꯇꯦꯂꯦꯟꯂꯣ ꯁꯤꯁꯦ ꯏꯁꯩ ꯊꯥꯕꯗꯣ ꯑꯩꯒꯤꯁꯦ ꯏꯁꯩꯒꯤ ꯊꯥꯕꯩꯗꯤ ꯅꯠꯇꯦ ꯁꯤꯜꯂꯤꯌꯥ ꯁꯨꯝ ꯀꯩꯅꯣꯅꯤ ꯁꯨꯃꯥꯏꯅ ꯃꯣꯔꯅꯤꯡ ꯑꯦꯛꯁꯔꯁꯥꯏꯁ ꯑꯗꯒꯤ ꯀꯩ ꯁꯨꯝ ꯀꯥꯟꯅꯕ ꯈꯣꯠꯄ ꯕ꯭ꯔꯣ ꯈꯨꯃꯟꯒꯤ ꯅꯝꯕꯔ ꯑꯩꯉꯣꯟꯗ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯦ ꯑꯩꯁꯤ ꯍꯣꯔꯦꯟ ꯑꯗꯨꯝ ꯂꯧꯁꯤꯟꯖꯔꯒꯦ ꯑꯩ ꯊꯝꯍꯧꯔꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯩ ꯈꯛꯇꯅ ꯌꯥꯔꯒ ꯍꯦꯛꯇ ꯒ꯭ꯔꯨꯞ ꯁꯦꯝꯖꯤꯟꯕ ꯑꯩ ꯄꯥꯝꯗꯦ ꯃꯔꯝꯗꯤ ꯒ꯭ꯔꯨꯞ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯥꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯗ ꯒ꯭ꯔꯨꯞꯇꯒꯤ ꯃꯌꯥꯝ ꯑꯃ ꯁꯣꯏꯕ ꯂꯥꯛꯄꯁꯨ ꯌꯥꯎꯋꯤ ꯃꯔꯝ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯖꯩ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯅꯁꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯦꯝꯖꯩ ꯑꯗꯨ ꯅꯠꯇꯕꯗ ꯒ꯭ꯔꯨꯞ ꯁꯦꯝꯃꯒ ꯑꯗꯨꯅ ꯑꯐꯕꯔꯣꯝꯗ ꯆꯠꯈ꯭ꯔꯗꯤ ꯐꯕ ꯐꯔꯣꯏꯗꯧꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯄꯥꯝꯗꯅ ꯌꯥꯅꯤꯡꯗ ꯌꯥꯎꯍꯟꯕꯁꯨ ꯄꯥꯝꯗꯦ ꯄꯨꯟꯅ ꯇꯧꯃꯤꯟꯅꯖꯦ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯅ ꯌꯥꯕꯗꯣ ꯑꯗꯨ ꯇꯧꯁꯦ ꯑꯗꯨꯒꯤꯅꯤꯗ ꯍꯣꯏ ꯕ꯭ꯔꯣ ꯈꯨꯃꯟꯒꯤ ꯑꯩꯉꯣꯟꯗ ꯂꯩꯖꯔꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯍꯣꯁ ꯑꯩꯗꯤ ꯌꯥꯎꯔꯣꯏ ꯀꯣꯛ ꯉꯥꯎꯅꯤ ꯍꯣꯏ ꯆꯨꯝꯃꯦ ꯑꯁꯦꯡꯕꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯁꯦꯡ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯅꯍꯧꯕ ꯐꯩ ꯃꯁꯤ ꯈ꯭ꯋꯥꯏ ꯐꯩ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔꯕ ꯋꯥꯐꯝꯅꯤꯀꯣ ꯑꯩ ꯁꯨꯝ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦꯕ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡ ꯑꯁꯦꯡꯕ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯉꯥꯡꯕ ꯑꯁꯦꯡ ꯑꯁꯦꯡꯕ ꯁꯠ ꯁꯠ ꯍꯦꯛꯇ ꯍꯥꯏꯕ ꯃꯤꯁꯦ ꯃꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗꯁꯨ ꯁꯛ ꯀꯥꯛꯄ ꯃꯤ ꯑꯣꯏꯅ ꯎꯏꯌꯦꯕ ꯈꯟꯅꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯁꯦꯡꯕ ꯆꯨꯝꯕ ꯉꯥꯡꯊꯣꯛꯄꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯌꯦꯅ ꯈꯜꯂꯤ ꯃꯥꯅ ꯄꯥꯝꯗꯕ ꯃꯥꯅ ꯌꯥꯗꯕ ꯃꯥꯅ ꯇꯧꯅꯤꯡꯗꯕ ꯊꯕꯛꯇꯣ ꯑꯗꯩꯗꯨꯗ ꯅꯝꯗꯅ ꯏꯟꯁꯤꯜꯂꯣꯏꯁꯦꯕ ꯅꯝꯗꯅ ꯇꯧꯍꯜꯂꯣꯏꯁꯦꯕ ꯑꯗꯨ ꯃꯥꯅ ꯃꯗꯨꯗꯩꯗꯨꯗ ꯁꯥꯎꯅꯤꯡꯕ ꯑꯣꯏꯈ꯭ꯔꯗꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯥꯎꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯃꯤꯅ ꯁꯥꯎꯅꯤꯡꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯁꯦ ꯇꯧꯕ ꯐꯠꯇꯦꯕ ꯑꯗꯨꯗꯨꯅ ꯄꯥꯝꯗ꯭ꯔꯒꯗꯤ ꯁꯨꯃꯥꯏꯅ ꯃꯥꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯁꯤꯂꯤꯌꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯃꯥ ꯌꯥꯎꯖꯔꯣꯏ ꯍꯥꯏꯁꯦ ꯁꯤ ꯑꯁꯦꯡꯕ ꯊꯃꯣꯏꯗ ꯂꯩꯕꯗ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯄꯤꯔꯛꯄꯁꯨ ꯐꯩꯌꯦꯕ ꯅꯝꯕꯔ ꯂꯧꯈ꯭ꯔꯒ ꯄꯨꯡꯇꯧ ꯇꯧꯔꯛꯑꯗꯤ ꯑꯩ ꯁꯤꯅꯤ ꯑꯗꯨꯅꯤ ꯈꯟꯖꯩꯁꯦ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯦꯂꯦꯠ ꯑꯃꯅ
ꯅꯝꯕꯔꯁꯦ ꯂꯧꯊꯣꯛꯈ꯭ꯔꯒ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯃꯑꯣꯡꯗ ꯇꯧꯁꯤꯜꯂꯛꯑꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯩꯁꯨ ꯍꯦꯛꯇꯅꯦ ꯑꯩꯁꯨ ꯐꯠꯇꯕ ꯇꯧꯔꯗꯤ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯍꯦꯛꯇ ꯉꯥꯡꯒꯟꯕ ꯃꯤꯅꯤ ꯍꯥꯏꯇꯥꯔꯦ ꯉꯥꯡꯒꯟꯕ ꯃꯤꯅꯦꯗꯤ ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯅꯕꯁꯦ ꯍꯦꯛꯇ ꯇꯧꯔꯛꯑꯗꯤ ꯍꯦꯛꯇ ꯑꯗꯨꯝ ꯑꯍꯥꯟꯕꯗꯗꯤ ꯑꯗꯨ ꯇꯧꯅꯣ ꯑꯗꯥ ꯇꯧꯅꯣꯅ ꯍꯥꯏꯔꯝꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯍꯦꯛꯇ ꯊꯤꯅ ꯍꯦꯛꯇ ꯉꯥꯡꯊꯠꯄ ꯃꯤꯅꯦꯕ ꯑꯩꯁꯨ ꯃꯤꯅ ꯅꯨꯡꯉꯥꯏꯇꯅꯕꯁꯦ ꯇꯧꯔꯛꯑꯗꯤ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯑꯗꯨꯝ ꯁꯦꯡꯅꯁꯨ ꯍꯥꯏꯖꯩꯁꯤꯅꯤ ꯅꯨꯡꯉꯥꯏꯇꯅꯕ ꯇꯧꯔꯛꯀꯗꯕ ꯂꯩꯔꯗꯤ ꯒ꯭ꯔꯨꯞꯇꯁꯨ ꯌꯥꯎꯍꯜꯂꯣꯏꯁꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯅ ꯑꯩ ꯌꯥꯎꯖꯔꯣꯏ ꯍꯥꯏꯕ ꯃꯤꯁꯨ ꯌꯥꯎꯍꯟꯒꯨꯝꯁꯤ ꯃꯔꯝꯗꯤ ꯃꯗꯨꯅ ꯍꯌꯦꯡ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏ ꯃꯔꯛꯇ ꯁꯥꯎꯅꯕ ꯑꯣꯏꯔꯛꯀꯅꯤ ꯌꯦꯁ ꯑꯩꯗꯤ ꯗꯣꯡ ꯗꯣꯡ ꯍꯥꯏ ꯆꯨꯝꯃꯦ ꯗꯣꯡ ꯗꯣꯡ ꯍꯥꯏꯒꯗꯧꯅꯦ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯀꯩꯗꯧꯕ ꯗꯣꯡ ꯗꯣꯡ ꯍꯥꯏꯒꯗꯕꯅꯤ ꯁꯤꯂꯤꯌꯥꯅ ꯁꯤꯡꯒꯦꯍꯦ ꯕ꯭ꯔꯣ ꯆꯞ ꯃꯥꯟꯅꯩꯗ ꯀꯅꯥꯅꯕꯨ ꯆꯒꯠ ꯆꯒꯠ ꯄꯥꯝꯕ ꯃꯤ ꯂꯩꯒꯦ ꯆꯞ ꯃꯥꯟꯅꯩꯗ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯊꯃꯣꯏꯁꯦ ꯑꯩꯅꯗꯤ ꯂꯣꯏꯅꯗꯤ ꯊꯥꯖꯩꯀꯣ ꯑꯩꯈꯣꯏ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯗꯗꯤ ꯑꯩꯉꯣꯟꯗ ꯀꯥꯏꯕ ꯇꯧꯒꯗꯕ ꯃꯤꯁꯦ ꯑꯩ ꯏꯊꯦꯡ ꯊꯦꯡꯅꯗꯦ ꯌꯥꯎꯗꯦ ꯑꯗꯨꯒ ꯀꯅꯥꯅ ꯈꯪꯅꯤ ꯃꯊꯃꯣꯏ ꯁꯦꯡꯗꯕ ꯌꯥꯎꯔꯝꯃꯒꯗꯤ ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯇꯧꯕ ꯃꯇꯝꯗ ꯍꯣꯡꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯒ꯭ꯔꯨꯞꯁꯤꯗꯗꯤ ꯑꯩꯅ ꯈꯟꯖꯕꯗ ꯌꯥꯎꯕꯤꯔꯤꯕ ꯑꯩꯒꯤ ꯃꯌꯥꯝꯁꯤꯗꯗꯤ ꯑꯩ ꯊꯥꯖꯕꯗꯤ ꯄꯨꯔꯥ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯤꯉꯣꯟꯗ ꯑꯀꯥꯏꯕ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯊꯕꯛꯁꯦ ꯑꯩꯅ ꯍꯧꯖꯤꯛꯐꯥꯎ ꯑꯩꯒꯤ ꯒ꯭ꯔꯨꯞꯁꯤꯗꯒꯤ ꯁꯨꯝ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯊꯦꯡꯅꯖꯕꯁꯤꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃꯐꯥꯎ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯅꯕꯁꯦ ꯑꯗꯨꯃꯛꯅꯁꯨ ꯑꯩꯅꯁꯨ ꯃꯌꯥꯝꯁꯦ ꯁꯤꯕ ꯐꯪꯖꯩꯅꯤꯀꯣ ꯃꯌꯥꯝꯅ ꯊꯃꯣꯏ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯊꯧꯒꯠꯏꯅꯦ ꯕ꯭ꯔꯣꯛꯀꯨꯝꯕꯗ ꯁꯨꯝ ꯊꯧꯒꯠꯂꯛꯑꯦꯅꯦ ꯍꯥꯏꯔꯤ ꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅꯔꯒ ꯈꯪꯉꯛꯀꯅꯤꯗ ꯏꯆꯝ ꯆꯝꯕꯅꯤ ꯌꯦꯁ ꯑꯗꯨꯝꯕꯁꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯁꯦ ꯈꯨꯃꯟ ꯑꯁꯦꯡꯕꯅꯤ ꯕ꯭ꯔꯣ ꯈꯨꯃꯟꯅ ꯄꯥꯝꯃꯤꯗꯣ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔ ꯂꯣꯏꯔꯦ ꯀꯩꯗꯧꯕꯩꯅꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯩꯗꯧꯕꯒꯤ ꯁꯥꯎꯅꯗꯣꯏꯅꯣ ꯋꯥꯔꯧꯅꯕ ꯀꯩꯗꯧꯕꯒꯤ ꯍꯣꯏ ꯋꯥꯍꯩꯗ ꯋꯥꯇꯥꯗ ꯈꯤꯇꯪ ꯈꯖꯤꯛ ꯁꯣꯏꯅꯈꯤꯕꯗꯨꯗꯤ ꯃꯤ ꯑꯃꯅꯤ ꯑꯩꯅ ꯐꯥꯒꯤꯅꯦꯅ ꯉꯥꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯁꯥꯎꯕ ꯑꯣꯏꯔꯝꯃꯒꯗꯤ ꯃꯥ ꯁꯥꯎꯗꯣꯏꯅꯦꯕ ꯁꯣꯏꯗꯣꯛ ꯁꯣꯏꯖꯤꯟ ꯈꯔꯕꯨꯗꯤ ꯂꯩꯅꯤ ꯑꯗꯨ ꯅꯠꯇꯕꯗ ꯃꯤꯗ ꯊꯃꯣꯏꯗ ꯍꯛꯅ ꯁꯥꯎꯍꯟꯈꯤꯕ ꯑꯗꯨꯒꯨꯝꯕ ꯊꯑꯣꯏꯅ ꯇꯧꯕ ꯃꯤꯁꯨ ꯌꯥꯎꯋꯤꯗꯅꯀꯣ ꯀꯔꯦꯝꯅꯕ ꯃꯤꯉꯣꯟꯗ ꯑꯗꯨꯝꯕ ꯇꯧꯕ ꯃꯤꯗꯣ ꯑꯗꯨꯝꯕꯗꯨꯅꯦꯕ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯥꯒꯤ ꯉꯥꯏꯍꯥꯛ ꯇꯧꯅꯕꯗ ꯁꯣꯏꯅꯈꯤꯕ ꯈꯣꯠꯄꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯝꯕꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤ ꯃꯁꯛ ꯈꯪꯅ ꯂꯣꯏꯅꯕ ꯑꯗꯨ ꯊꯝꯃꯣꯏ ꯁꯦꯡꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅꯁꯨ ꯄꯥꯝꯖꯩꯁꯦ ꯑꯗꯣ ꯕ꯭ꯔꯣ ꯈꯨꯃꯟꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯅꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯅꯁꯨ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕ ꯊꯃꯣꯏ ꯁꯦꯡꯅꯔꯒ ꯂꯣꯏꯅꯔ ꯂꯣꯏꯔꯦ ꯍꯤꯡꯉꯤꯉꯩ ꯄꯨꯟꯁꯤ ꯈꯔꯁꯤꯗ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯅ ꯂꯣꯏꯅꯈꯤꯕ ꯑꯩꯈꯣꯏꯅ ꯍꯌꯦꯡꯋꯥꯏ ꯃꯥꯒꯤ ꯃꯇꯝꯗꯨ ꯁꯨꯔꯕ ꯃꯇꯝꯗ ꯂꯣꯏꯅꯔꯒ ꯋꯥꯡꯖꯤꯡꯗꯒꯤꯕꯨ ꯍꯥꯏꯔꯁꯨ ꯌꯥꯏꯔꯤꯄꯣꯛꯇꯒꯤꯕꯨ ꯍꯥꯏꯔꯁꯨ ꯑꯃꯗꯒꯤꯕꯨ ꯍꯥꯏꯔꯁꯨ ꯑꯗꯨ ꯃꯄꯥꯟꯗꯣ ꯃꯥ ꯌꯥꯝ ꯐꯕꯅꯤꯅꯦ ꯃꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯟꯕꯗꯁꯨ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯌꯥꯝ ꯅꯨꯡꯁꯤꯅꯅ ꯄꯨꯟꯅ ꯃꯥ ꯂꯣꯏꯅꯕꯅꯤ ꯃꯥ ꯐꯩ ꯍꯥꯏꯍꯧꯕꯗꯨ ꯐꯩꯌꯦꯕ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯦꯔꯤꯌꯁ ꯈꯟꯅꯨ ꯍꯣꯏ ꯁꯤꯂꯤꯌꯥ ꯀꯩꯁꯨ ꯑꯩꯅ ꯄꯥꯝꯖꯕꯗꯤꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯑꯩ ꯑꯇꯩ ꯀꯔꯤꯝꯇ ꯃꯌꯥꯝꯗ ꯁꯨꯝ ꯃꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯖꯕ ꯈꯛꯇꯅꯤꯗ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯊꯣꯛꯄ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯎꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯖꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯗꯒꯤ ꯑꯩ ꯂꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕ ꯐꯥꯎꯖꯩ ꯃꯌꯥꯝꯒꯤ ꯊꯃꯣꯏꯁꯦ ꯑꯩ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯒ꯭ꯔꯨꯞꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯊꯃꯣꯏꯗ ꯑꯩꯅ ꯇꯁꯦꯡꯅ ꯑꯩ ꯈꯪꯉꯤ ꯃꯌꯥꯝꯁꯤꯅ ꯃꯌꯥꯝꯒꯤ ꯀꯩꯒꯨꯝꯕ ꯑꯝꯇ ꯑꯀꯥꯏꯕ ꯇꯧ ꯃꯣꯏꯗ ꯑꯩ ꯊꯥꯖꯕ ꯂꯩꯖꯩ ꯃꯥꯅꯦ ꯕ꯭ꯔꯣ ꯈꯨꯃꯟ ꯍꯥꯏꯕꯤꯔꯤꯁꯦ ꯌꯥꯝ ꯐꯩ ꯃꯤ ꯈꯨꯗꯤꯡꯃꯛ ꯔꯦꯁꯄꯦꯛ ꯊꯝꯖꯩ ꯃꯥꯅꯦ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯏꯃꯨꯡꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯣꯏꯅ ꯂꯧꯕ ꯉꯝꯃꯕ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯤ ꯉꯥꯛꯇꯅꯤ ꯀꯩꯗꯧꯕꯒꯤ ꯑꯔꯥꯟꯕ ꯇꯧꯗꯣꯏꯅꯣ ꯑꯩꯅ ꯇꯁꯦꯡꯅ ꯂꯥꯏꯐ ꯊꯥꯖꯕ ꯉꯝꯃꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ
ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯗꯅ ꯉꯝꯖꯔꯤꯁꯦ ꯃꯌꯥꯝꯁꯦ ꯐꯕꯩꯅꯦ ꯍꯥꯏꯇꯥꯔꯦ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝꯁꯤꯅ ꯐꯕꯒꯤꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯃꯌꯥꯝꯁꯤꯅ ꯑꯗꯨꯗ ꯐꯠꯇꯕꯁꯦ ꯃꯌꯥꯝ ꯉꯥꯡꯅꯔꯒꯗꯤ ꯑꯩꯁꯨ ꯑꯩ ꯂꯥꯏꯐ ꯊꯥꯗ꯭ꯔꯁꯨ ꯂꯩꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯣ ꯑꯣꯏꯅ ꯈꯜꯂꯛꯑꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯂꯥꯏꯐ ꯊꯥꯗ꯭ꯔꯁꯨ ꯂꯩꯕ ꯉꯝꯃꯤ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯪꯉꯛꯇ꯭ꯔꯁꯨ ꯂꯩꯕ ꯑꯗꯨꯝ ꯉꯝꯈꯤꯅꯦꯕ ꯑꯩꯒꯤ ꯂꯥꯏꯐꯇꯁꯨ ꯑꯗꯨꯝ ꯂꯩꯕ ꯉꯝꯅꯤ ꯆꯪꯉꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯟꯈꯤꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯇꯧꯔꯤꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯨꯝ ꯅꯨꯡꯁꯤꯅꯕꯩ ꯅꯠꯇ꯭ꯔꯅꯦ ꯊꯃꯣꯏꯗ ꯑꯃꯅ ꯑꯃꯕꯨ ꯔꯦꯁꯄꯦꯛ ꯊꯝꯅꯕꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯐꯥꯒꯤ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯁꯥꯟꯅꯕ ꯌꯥꯏꯕ ꯇꯧꯔꯤꯁꯦ ꯅꯣꯖꯥ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯕꯒꯤꯅꯦꯕ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯔꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯁꯨ ꯂꯣꯏꯅ ꯉꯝꯃꯤꯁꯦ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯦꯟ ꯍꯥꯏꯁꯤꯗꯤ ꯕ꯭ꯔꯣ ꯐꯥꯒꯤ ꯇꯧꯅꯗꯧꯅꯤ ꯕ꯭ꯔꯣ ꯃꯥꯅꯤ ꯆꯨꯝꯃꯤ ꯕ꯭ꯔꯣ ꯐꯣꯟ ꯍꯥꯏꯕꯗꯨ ꯍꯣꯁ ꯑꯩꯗꯤ ꯃꯤꯅꯝꯕ ꯇꯧꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯝꯊꯥꯛ ꯇꯧꯕ ꯀꯦꯔꯦꯛꯇꯔ ꯂꯩꯃꯤ ꯇꯤꯟꯅ ꯅꯝꯊꯥꯛ ꯇꯧꯕ ꯕꯣꯁ ꯑꯩꯗꯤ ꯃꯤꯅꯝꯕ ꯇꯧꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯝꯊꯥꯛ ꯇꯧꯕ ꯀꯦꯔꯦꯛꯇꯔ ꯂꯩꯕ ꯃꯤ ꯇꯤꯟꯅꯅꯤꯡꯗꯦ ꯑꯩꯗꯤ ꯇꯤꯟꯅꯁꯨ ꯇꯤꯟꯅꯗꯦ ꯌꯦꯁ ꯁꯨꯅꯤ ꯊꯣꯏꯕꯤꯅ ꯍꯥꯏꯕꯤꯔꯤꯁꯦ ꯅꯝꯊꯥꯛꯇꯣ ꯃꯤ ꯀꯩꯗꯧꯕꯩ ꯇꯤꯟꯅꯗꯣꯏꯅꯣ ꯇꯤꯟꯅꯗ꯭ꯔꯁꯨ ꯌꯥꯏ ꯃꯤꯅꯝꯕ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧ ꯃꯤ ꯆꯥꯝꯃꯗꯤ ꯑꯗꯨꯝ ꯇꯤꯟꯅꯗꯧꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯃꯉꯥ ꯈꯛꯇꯪ ꯇꯤꯟꯅꯕꯅ ꯐꯩ ꯀꯔꯤ ꯂꯩꯔꯝꯕꯤꯒꯦ ꯃꯆꯩꯗꯣ ꯊꯅꯝꯃꯒ ꯇꯣꯁꯨꯗꯣ ꯄꯨꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯣꯏ ꯃꯌꯨꯝ ꯃꯅꯨꯡꯁꯤꯗ ꯁꯤꯃꯦꯟꯠꯒ ꯆꯤꯡꯈꯤꯕꯩ ꯂꯩ ꯀꯃꯥꯏꯅꯅꯣ ꯃꯣꯏꯁꯤꯗꯤ ꯑꯗꯨꯅꯤ ꯕ꯭ꯔꯣ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯣ ꯁꯤꯜꯂꯤ ꯐꯨꯔꯨꯁꯦ ꯁꯤꯜꯂꯤ ꯐꯨꯔꯨꯁꯦ ꯃꯄꯨ ꯌꯥꯝꯃꯟꯗꯅ ꯌꯨꯝꯗ ꯊꯝꯕꯕꯨ ꯀꯩ ꯃꯔꯥꯡ ꯀꯥꯏꯔꯦ ꯂꯟꯆꯦꯟꯕ ꯍꯤꯖꯝ ꯃꯣꯔꯅꯤꯡ ꯕ꯭ꯔꯣ ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯕ꯭ꯔꯣ ꯀꯨꯝꯃꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯂꯟꯆꯦꯟꯕ ꯍꯥꯏꯔꯦ ꯁꯤꯂꯤꯌꯥꯅ ꯑꯗꯨꯝ ꯐꯨꯒꯠꯅꯤꯡꯉꯦ ꯍꯥꯏꯔꯦ ꯐꯨ ꯖꯣꯏ ꯇꯣꯝ ꯁꯤꯂꯤꯌꯥ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯀꯨꯝꯃꯟꯅ ꯂꯟꯆꯦꯟꯕ ꯍꯥꯎ ꯇꯣꯟꯆꯦꯔꯤ ꯁꯤꯂꯤꯌꯥ ꯊꯃꯣꯏ ꯁꯦꯡꯅ ꯃꯤ ꯑꯣꯏꯗꯕ ꯑꯣꯏꯔꯁꯨ ꯑꯩ ꯇꯤꯟꯅꯩ ꯊꯃꯣꯏ ꯁꯦꯡꯕ ꯃꯤ ꯑꯣꯏꯔꯗꯤ ꯑꯍꯜ ꯑꯣꯏꯔꯁꯨ ꯑꯩ ꯇꯤꯟꯅꯩ ꯌꯦꯁ ꯆꯨꯝꯃꯤ ꯃꯁꯤꯃꯛ ꯃꯣꯏꯒꯤ ꯂꯝ ꯅꯨꯡ ꯃꯣꯏꯗꯗꯤ ꯌꯦꯟ ꯅꯨꯡ ꯈꯛꯇ ꯑꯗꯨꯝ ꯃꯣꯏꯒꯤꯅꯦ ꯂꯣꯏꯕꯅꯤꯅ ꯑꯇꯤꯌꯥꯒꯤ ꯂꯤꯛꯂꯥꯅꯦꯍꯦ ꯑꯩꯈꯣꯏ ꯊꯝꯃꯣꯏꯁꯤꯗꯤ ꯌꯥꯔꯦ ꯁꯤ ꯀ꯭ꯂꯕ ꯁꯥꯕꯤꯕꯣ ꯁꯨꯝ ꯉꯥꯟ ꯏꯁꯄꯣꯔꯠꯀꯤ ꯃꯤ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯕ꯭ꯔꯣ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯄꯨꯡ ꯑꯃ ꯐꯥꯗꯣꯔꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯕ꯭ꯔꯣ ꯀꯃꯟ ꯁꯨꯝ ꯌꯦꯡꯉꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯣ ꯀꯩ ꯇꯣꯟ ꯈꯪꯗꯦ ꯅꯪ ꯍꯥꯏꯗꯣ ꯑꯩ ꯀꯩꯅꯣ ꯇꯣꯟ ꯈꯪꯗꯦ ꯅꯪ ꯍꯥꯏꯗꯣ ꯑꯩ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯡ ꯑꯃꯔꯣꯝꯒꯤ ꯃꯌꯥ ꯁꯨꯖꯜꯂꯛꯑꯦ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯝ ꯃꯌꯥꯝꯗꯣ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯏꯞꯁꯨ ꯀꯨꯏꯅ ꯊꯥꯔꯨꯗꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯆꯥꯡ ꯅꯥꯏꯅ ꯍꯟꯗꯛꯁꯦ ꯊꯥꯔꯨꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕ ꯊꯃꯣꯏꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯏꯞꯇ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯃꯌꯥꯝ ꯀꯥꯟꯅꯕ ꯇꯣꯄꯤꯛꯁꯤꯡ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯤꯌꯥꯔ ꯇꯧꯕꯤꯔꯣ ꯑꯩꯗꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯗꯨꯝ ꯂꯧꯁꯤꯟꯖꯒꯅꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯣ ꯇꯣ ꯅꯪ ꯋꯥꯗꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯗꯨꯗꯤ ꯃꯌꯥꯝꯗꯒꯤ ꯑꯌꯥꯕ ꯂꯧꯖꯒꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯕꯗ ꯉꯥꯡꯅꯕꯗ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯈꯤꯕ ꯌꯥꯎꯅꯔꯒꯁꯨ ꯃꯌꯥꯝ ꯁꯥꯎꯅꯒꯨꯝꯁꯤ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅ
ꯍꯣꯁ ꯉꯥꯏꯈꯣ ꯍꯣꯁ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏ ꯊꯃꯣꯏ ꯁꯦꯡꯕ ꯍꯥꯏꯗꯨꯗ ꯍꯥꯏꯕꯅꯤꯗ ꯁꯨꯝ ꯑꯩꯅ ꯈꯟꯗꯕ ꯋꯥꯅꯤꯀꯣ ꯇꯣꯟ ꯑꯗꯨ ꯑꯇꯤꯌꯥꯔꯣ ꯅꯪꯁꯦ ꯁꯨꯝ ꯑꯇꯤꯌꯥꯁꯤꯗꯗꯤ ꯑꯃꯛꯄ ꯂꯩꯇꯦꯗꯅ ꯑꯇꯤꯌꯥꯁꯤꯗꯗꯤ ꯑꯃꯛꯄ ꯂꯩꯇꯦ ꯃꯥꯒꯤꯗꯤ ꯑꯥꯊ꯭ꯔ ꯍꯥꯏꯕ ꯃꯥꯜꯂꯦ ꯁꯨꯝ ꯍꯥꯏꯗꯤ ꯊꯃꯣꯏ ꯁꯦꯡ ꯂꯩꯇꯦꯅ ꯁꯨꯝ ꯍꯥꯏꯕꯤꯕ ꯃꯥꯜꯂꯤꯀꯣ ꯄꯨꯡꯕꯗ ꯁꯤꯔꯦ ꯁꯤꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯨꯝ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯈꯟꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯊꯣꯏꯕꯤꯒꯤ ꯁꯨꯝ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯗꯨ ꯍꯥꯏꯇꯥꯔꯦꯀꯣ ꯊꯣꯏꯕꯤꯅ ꯏꯁꯦꯡ ꯁꯦꯡꯅ ꯊꯃꯣꯏꯗ ꯑꯔꯣꯠꯄ ꯑꯝꯇ ꯂꯩꯇꯅ ꯄꯥꯝꯃꯤ ꯁꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯣꯛꯄꯗꯣ ꯑꯗꯨ ꯕ꯭ꯔꯣ ꯈꯨꯃꯟꯅꯁꯨ ꯐꯕꯤꯕꯅꯦ ꯍꯥꯏꯇꯥꯔꯦꯅꯦ ꯊꯣꯏꯕꯤꯒꯤ ꯄꯨꯛꯆꯦꯜꯗꯣ ꯍꯥꯏꯇꯥꯔꯦ ꯑꯇꯤꯌꯥꯁꯤꯗꯗꯤ ꯑꯄꯥꯝꯕꯣꯛ ꯂꯩꯇꯦ ꯃꯥꯗꯤ ꯊꯝꯃꯣꯏ ꯁꯦꯡꯅ ꯑꯇꯤꯌꯥꯁꯤꯗꯗꯤ ꯁꯨꯃꯥꯏꯅ ꯂꯩꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯆꯥꯡꯗꯝꯅꯕ ꯃꯥꯜꯂꯤ ꯑꯇꯤꯌꯥꯗꯅꯤ ꯂꯦꯟ ꯇꯥꯔꯛꯏꯗꯣ ꯍꯣꯏ ꯂꯦꯟ ꯍꯣꯏ ꯃꯥꯒꯤ ꯑꯗꯨꯕꯨꯗꯤ ꯃꯥꯒꯤ ꯃꯇꯝ ꯃꯇꯝꯅꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯉꯣꯟꯗꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯁ꯭ꯋꯥꯏ ꯖꯒꯥꯁꯦ ꯁꯤꯗꯩꯁꯤꯗ ꯑꯋꯥꯕ ꯄꯤꯒꯦ ꯑꯩ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯄꯤꯒꯦ ꯍꯥꯏꯅ ꯃꯉꯣꯟꯗ ꯈꯟꯕꯗꯤ ꯂꯩꯇꯦꯗꯅ ꯑꯗꯨꯅꯤꯗ ꯑꯗꯨꯒꯨꯝꯕ ꯊꯣꯏꯕꯤꯒꯤ ꯊꯝꯃꯣꯏ ꯁꯣꯛꯑꯦ ꯀꯅꯥꯒꯨꯝꯕ ꯑꯝꯗꯗ ꯑꯩ ꯑꯋꯥꯕ ꯄꯤꯒꯦ ꯑꯗꯨ ꯇꯧꯒꯦ ꯑꯗꯥ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯈꯜꯂꯝꯃꯣꯏ ꯂꯩꯔꯝꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯃꯦꯟ ꯇꯧꯕ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯁꯤꯗꯤ ꯅꯦꯆꯔꯦꯜꯒꯤ ꯑꯣꯏꯕ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯅ ꯀꯥꯏꯔꯛꯏꯁꯤꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯣꯏꯔꯥꯟ ꯃꯌꯥꯝ ꯇꯧꯕꯗꯒꯤ ꯀꯥꯏꯔꯛꯄꯁꯨ ꯃꯌꯥꯝ ꯂꯩꯔꯤꯅꯤ ꯑꯗ ꯑꯏꯪ ꯑꯁꯥꯒ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯛꯏꯁꯦ ꯍꯥꯏꯇꯥꯔꯦ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯂꯦꯟ ꯈꯨꯇꯥꯗꯨꯕꯨ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯎꯟ ꯇꯥꯕꯗꯧꯅꯒ ꯇꯥꯔꯤꯕꯗꯣ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯄꯥꯛ ꯊꯦꯡꯅꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯁꯤꯡꯗ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯀꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯣꯏꯔꯤꯅꯦꯕ ꯂꯣꯏ ꯑꯣꯏꯅꯔꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯟꯅ ꯆꯠꯈꯤꯅꯨꯀꯣ ꯁꯤꯜꯂꯤꯌꯥ ꯈꯨꯃꯟꯅ ꯍꯥꯏꯕꯗꯤ ꯁꯨꯝ ꯏꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯌꯦꯅ ꯁꯨꯝ ꯑꯥꯊ꯭ꯔ ꯍꯟꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯦ ꯍꯥꯏꯇꯥꯔꯦ ꯀꯤꯠꯆꯟꯒꯤ ꯇꯤꯟ ꯑꯩꯈꯣꯏꯒꯤꯅꯗꯦꯀꯣ ꯀꯥꯕꯧꯇꯅꯦ ꯂꯣꯏꯅ ꯍꯨꯝꯃꯒ ꯍꯣꯈ꯭ꯔꯤꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯒꯤ ꯂꯦꯟ ꯇꯥꯈꯤꯕꯩꯗꯣ ꯀꯤꯠꯆꯟꯇ ꯅꯠꯇꯦ ꯍꯣꯔꯒ ꯀꯩꯅꯣꯁꯨ ꯌꯥꯎꯈ꯭ꯔꯦ ꯇꯤꯟꯁꯨ ꯍꯨꯝꯃꯤ ꯑꯗꯒꯤ ꯍꯣꯁꯨ ꯂꯣꯏ ꯍꯣꯔꯤꯅꯤ ꯑꯇꯤꯌꯥꯁꯨ ꯃꯕꯨꯛ ꯐꯠꯇꯦꯕ ꯍꯣꯁꯦ ꯕ꯭ꯔꯣ ꯀꯐꯣꯏ ꯃꯌꯥꯝ ꯄꯥꯜꯂꯦꯍꯦ ꯍꯟꯗꯛꯇꯤ ꯈꯔ ꯊꯤꯜꯂꯛꯀꯦ ꯍꯥꯏ ꯍꯣꯏ ꯊꯤꯟꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯁꯤꯂꯤꯌꯥꯅꯦ ꯊꯣꯏꯕꯤꯅꯦ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯈꯔ ꯌꯥꯎ ꯔꯦꯕꯤꯀꯥ ꯍꯣꯏ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯈꯔ ꯌꯥꯎꯈꯤꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯃꯤꯡꯗꯣ ꯂꯣꯏꯅꯃꯛꯇꯤ ꯑꯩ ꯀꯥꯎꯕꯁꯨ ꯌꯥꯎꯋꯦ ꯂꯥꯏꯁꯇ ꯇꯣꯏꯅ ꯀꯩꯅꯣ ꯊꯥꯔꯨꯗ꯭ꯔꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯑꯩꯒꯤꯁꯨ ꯍꯩꯅꯧ ꯄꯥꯝꯕꯗꯣ ꯑꯗꯨ ꯄꯨꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤꯁꯨ ꯍꯩꯅꯧ ꯄꯥꯟꯕꯗꯣ ꯑꯗꯨ ꯄꯨꯖꯔꯛꯀꯦ ꯑꯗꯨꯒ ꯁꯨꯝ ꯑꯔꯩ ꯑꯔꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯔꯩ ꯑꯔꯩꯕ ꯄꯨꯅꯔꯛꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯍꯩꯗꯣ ꯄꯨꯟꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯇꯥꯔꯦ ꯍꯩ ꯔꯥꯗꯣ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯕ꯭ꯔꯣ ꯈꯨꯃꯟꯒꯤꯁꯨ ꯕ꯭ꯔꯣ ꯈꯨꯃꯟꯅ ꯂꯩꯕꯤꯕꯗꯣ ꯃꯥꯗ ꯄꯨꯕꯤꯔꯦ ꯍꯥꯏꯕꯤꯔꯛꯏꯀꯣ ꯑꯊꯨꯝꯕꯗꯨꯅꯦ ꯑꯁ ꯌꯥꯝ ꯍꯥꯎꯅꯤ ꯇꯣꯟꯒꯤ ꯃꯄꯣꯠ ꯆꯥꯔꯣꯏ ꯍꯣꯁ ꯑꯩꯗꯤ
ꯆꯥꯔꯣꯏ ꯆꯥꯗ꯭ꯔ ꯇꯣꯛꯑꯦ ꯑꯗꯨꯝ ꯑꯔꯩ ꯑꯔꯩꯕ ꯄꯨꯔꯛꯑꯒ ꯑꯗꯨꯝ ꯆꯥꯃꯤꯟꯅꯁꯦ ꯌꯥꯏ ꯑꯃꯨꯛ ꯊꯧꯔꯛꯇꯅ ꯃꯤ ꯃꯥꯡꯗ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯌꯥꯝꯁꯨ ꯑꯁ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯄꯥꯟꯗꯦ ꯑꯃꯨꯛ ꯍꯣꯁ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯄꯥꯟꯗꯦ ꯊꯤꯜꯂꯛꯀꯦ ꯍꯥꯏꯕꯨ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯥꯟꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯑꯔꯩ ꯑꯔꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯔꯩ ꯑꯔꯩꯕ ꯃꯥꯒꯤ ꯌꯨꯝꯗ ꯍꯧꯖꯕ ꯃꯥꯒꯤ ꯄꯥꯟꯖꯕ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯃꯤꯟꯅ ꯂꯣꯏꯔꯦ ꯁꯤꯅꯤ ꯀꯩꯅꯣ ꯑꯩꯒꯤ ꯂꯩꯕ ꯃꯇꯝꯗ ꯆꯥꯃꯤꯟꯅꯁꯤ ꯑꯗꯣꯝꯒꯤ ꯂꯩꯕ ꯃꯇꯝꯗ ꯆꯥꯃꯤꯟꯅꯁꯤ ꯑꯗꯨ ꯃꯉꯥꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯨꯊꯣꯛꯇ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯇꯧꯁꯤꯟꯅꯩꯅꯦ ꯑꯗꯨꯝ ꯆꯥꯒꯗꯧꯅꯤ ꯁꯤꯂꯤꯌꯥꯁꯦ ꯍꯣꯁ ꯈꯣꯏꯗꯤ ꯆꯩ ꯃꯌꯥꯝ ꯄꯥꯜꯂꯦ ꯄꯨꯔꯛꯈꯤ ꯇꯣꯟꯁꯤ ꯐꯨꯁꯤꯀꯣ ꯐꯨꯔꯁꯤ ꯂꯝ ꯍꯦꯟꯕꯒꯤ ꯇꯣꯟꯁꯤ ꯐꯨꯔꯅꯤ ꯇꯣꯟ ꯅꯪ ꯆꯦꯛꯁꯤꯜꯂꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕ ꯃꯇꯝꯗ ꯅꯪ ꯆꯩ ꯆꯥꯗꯣꯏꯅꯤꯀꯣ ꯑꯗꯣ ꯐꯨꯕꯤꯔꯣ ꯐꯨꯕꯤꯔꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯃꯨꯛ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯥꯛꯄꯤꯔꯝꯕꯁꯨ ꯑꯗꯨꯝ ꯊꯣꯛꯈꯤꯕ ꯌꯥꯎꯔꯦꯀꯣ ꯑꯗꯨꯅ ꯍꯌꯦꯡꯗꯣ ꯃꯌꯥꯝ ꯄꯨꯡ 8:30 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯇꯔꯦꯠ ꯈꯤꯇꯪ ꯍꯦꯜꯂꯒꯁꯨ ꯑꯩ 8:30ꯗꯩꯗꯤ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯕ ꯍꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯦ ꯑꯗꯨꯒ ꯑꯩ ꯍꯌꯦꯡꯗꯣ ꯃꯌꯥꯝꯗꯒꯤ ꯐꯣꯡꯗꯣꯛꯆꯒꯦ ꯒ꯭ꯔꯨꯞꯇꯨ ꯁꯦꯝꯕꯒꯤꯗꯣ ꯃꯌꯥꯝꯗ ꯃꯣꯠꯇꯣ ꯐꯣꯡꯗꯣꯛꯅꯔꯁꯤ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯋꯥꯆꯞ ꯅꯝꯕꯔꯗꯣ ꯍꯥꯞꯆꯔꯒꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯇꯧꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯨꯝ ꯒ꯭ꯔꯨꯞ ꯁꯥꯕ ꯄꯥꯝꯃꯦ ꯍꯥꯏꯔꯒꯗꯤ ꯁꯥꯁꯤ ꯁꯥꯔꯣꯏꯁꯤ ꯍꯥꯏꯔꯒꯁꯨ ꯁꯥꯔꯣꯏꯁꯤ ꯑꯁꯦꯡ ꯑꯁꯦꯡꯕꯗꯣ ꯍꯥꯏꯅꯔ ꯂꯣꯏꯔꯦ ꯊꯥꯒꯠꯆꯔꯤ ꯍꯣꯁ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯁꯤꯜꯂꯛꯑꯣ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯄ ꯕꯥꯏ ꯕꯥꯏ ꯍꯣꯁ ꯑꯩꯁꯨ ꯍꯣꯏ ꯆꯤꯟꯕ ꯑꯩ ꯌꯦꯔꯨꯝ ꯆꯥꯗꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯟꯁ ꯑꯒꯦꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝ ꯅꯣꯡꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯗꯣ ꯃꯇꯨꯡꯗ ꯄꯥꯝꯖꯕꯤ ꯈꯪꯖꯤꯟꯕ ꯂꯦꯞꯄꯤꯒꯅꯨ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯑꯣꯏꯁꯨ ꯈꯪꯖꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯍꯌꯦꯡ ꯄꯨꯟꯅ ꯃꯥꯅꯦ ꯃꯥꯅꯦ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃ ꯅꯥꯔ ꯂꯩꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯤ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡꯅ ꯊꯦꯡꯅꯔꯝꯒꯗꯕ ꯑꯋꯥꯕ ꯑꯅꯥꯕ ꯃꯥꯗꯨꯅ ꯊꯦꯡꯅꯔꯝꯒꯗꯕ ꯑꯋꯥꯕꯗꯨ ꯈꯟꯕꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯑꯇꯣꯞ ꯑꯇꯣꯞꯄ ꯅꯤꯁꯥꯒꯤ ꯄꯣꯠ ꯆꯩ ꯆꯥꯔꯝꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯆꯥꯕꯤꯕ ꯌꯥꯎꯔꯝꯃꯒꯗꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯧꯊꯣꯛꯄꯤꯌꯨ ꯅꯤꯁꯥ ꯆꯥꯕꯤꯒꯅꯨ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯑꯗꯣꯝ ꯑꯗꯣꯝ ꯅꯥꯏ ꯍꯥꯏꯕ ꯄꯥꯎ ꯑꯩꯈꯣꯏꯒꯤ ꯂꯛꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥ ꯁꯨꯃꯥꯏꯅ ꯅꯥꯏ ꯈꯣꯠꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯗ꯭ꯔꯛ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯅꯤꯁꯥꯃꯨꯛ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯑꯗꯣꯝ ꯑꯗꯣꯝ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯑꯩꯅ ꯁꯨꯝ ꯑꯩꯗꯤꯅꯦ ꯁꯨꯝ ꯒ꯭ꯔꯨꯞꯁꯤꯗ ꯌꯦꯡꯁꯤꯁꯦ ꯃꯌꯥꯝꯁꯦ ꯂꯥꯛꯄꯁꯤꯡꯁꯦ ꯑꯩꯅ ꯋꯥꯈꯜꯗ ꯑꯩꯅ ꯈꯟꯖꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝꯁꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯔꯤꯀꯣ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯊꯣꯏꯕꯤ ꯂꯥꯛꯄꯤꯔꯝꯃꯤ ꯁꯤꯗꯤꯌꯥ ꯂꯥꯛꯄꯤ ꯈꯨꯃꯟ ꯂꯥꯛꯄꯤ ꯑꯗꯩ ꯂꯟꯆꯦꯟꯕ ꯂꯥꯛꯄꯤ ꯁꯤꯁꯤꯡꯁꯦ ꯑꯗꯨꯝ ꯅꯥꯗ ꯌꯦꯛꯇꯅ ꯍꯛꯆꯥꯡ ꯐꯅ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩ ꯈꯟꯖꯩꯅꯦꯕ ꯑꯗꯨꯅ ꯍꯛꯆꯥꯡ ꯐꯕꯗꯣ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯕꯁꯦ ꯑꯩꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯖꯩ ꯄꯨꯟꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤ ꯑꯃꯐꯧ ꯅꯥꯕ ꯌꯥꯗꯦ ꯑꯗꯨꯒ ꯐꯠꯇ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯇꯠꯇꯅ ꯑꯩꯒꯤ ꯍꯥꯏꯖꯔꯤꯗꯨꯅꯤ ꯃꯌꯥꯝꯗ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯃꯌꯥꯝ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯅꯥꯕ ꯌꯥꯗꯦ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯁꯤ ꯉꯁꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯀ꯭ꯌꯨ ꯑꯦꯒꯦꯟ